Helicopter Kaibada Iran gi President Shire Indiana Ngasi Awaba Fongdoknaba Laothokhre Pawasi Pandam Pause dagi Laukhatsavane Ngahan Iran gi nongpok thangba Azerbaijan da helicopter Kaibagi Thogdokta Iran gi President Ibrahim Raisi amasung Laibak asigi Foreign Minister Hossein Amri Abzola Laikhedre Iran gi President asina Laikhedavada Indiana ngasi nongmagi oina awaba phonglagane Iranian media na helicopter kaibagi thogdokta laibak asigi President Shire haina laukthokpaga loinana helicopter aduda tongkhiba miyoi amata hingbagi khudam phangdre Ibrahim Raisi kumjale singani kunmathoi dagi Iran gi President oirakpane Iran state media na thadorokpa video amada luchingba sina chopper asida tongba amade aircraft asigi thongnauda yengbagi saruk yaure helicopter aduda foreign minister yauna tai luchingba kharasu tongba ukhe Amaromda Iran gi President Ibrahim Raisi na laikhidavada ngasi laibak pokpa numita Indiana laibak sinba thungna machu ahum gi phiral tangkhai sing thaduna awaba phonglagani haina Union Home Ministry na lauthokhre